Security Force Singna Tongan Tonganba Lalhoullup Singgi Cadre ahum Phaba Ngamkhre Manipur Police ki control room dagi thadorokpa pau amada Imphal West District ki Sekmai Police Station Konba Tingri Lamkhai dagi lona thingkraba Lalhoullup RPF PLA ki Cadre ama fari hari faraba miyoy adu awang wabagai awang leikai dagi khundrakpa malang basting alias Tikenjit Jayangkhaini hari nakalamarom dasu lona thingkraba Lalhoullup Pripaki Cadre amasu fari hari faraba miyoy adu langtabal kunjamaya leikai dagi langpok lakpam Sanatomba Singh alias Ibungo J Nymphomathoini miyoy adudagi 9mm pistol amasu fagatpa ngamkhre hari loinina lona thingkraba Lalhoullup UNLF Koirengi Cadre amasu phaba ngamle hari hariba miyoy adu sunusifai awang leikai oinam Naubi Mayday alias Bikendra J Kunmapani hari